Immense Paodam Meng Tabi Namapu Kurumjari Ngasigi Maruba Pauda Water Supply Scheme Sing Sangabagi Thoram Sing Pangto Kre Tungi Mirol Gi Kalaga Science Tamniba Mahiroi Sing Yokat Piba Sembiba Mathau Tai Haina Governor Dr. Nasma Heptulana Haikre Loinana Cosmologist Stephen Hawking Laikidabada Prime Minister Narendra Modi na Awaba Phongdo Kre Haujik Mapungiba Pamuk Lobirasi Public Health Engineering Department Urban Infrastructure Development Scheme for Small and Medium Towns UIDSSMT gi makhada Kaksing Water Supply Scheme da hena pautok chauthokna nauna sakhiba Kaksing Water Supply Scheme ngasi PhD Minister L Dikona sangaduna miyamda sinakre Manipur lenga ke Public Health Engineering Department na sinduna pangthokhiba sangabagi thorom aduda PhD Minister L Dikona athoiba mithung Kumbi Assembly Constituency gi MLA S Bir amasung Wangjing Tentha Assembly Constituency gi MLA Paunam Brojen Anina akanaba mithung sing amadi Kaksing Assembly Constituency gi MLA Y Sursandana Thoramapu aina sarup yakhe UIDSSMT gi makhada lupa crore tarahumdoi dasmik ani tare sangna kumjali singani mapanda saba horakiba water supply scheme sangabagi thorom aduda athoiba mithung oikiba Minister L Dikhona hai ngasi miyam da lengak na sinaraba water supply scheme asi miyam na ningthina manage tawbiduna mapung phana chalaina ba hotna bio lengak ki maikai dagi pangba yaba tawba yaba singsu lengak na tawna ba hotna gani Kaksing hairiba lamdam asi yamna mangjil thariba afaba amasung manglomda sangsin bagi wakhalo leiba miyam ngaktana leiba maphamni Kaksing gi miyam na thabak thoram singdasu lengak ta contribution tawbio Turial Kanbada Oisanu Environment Kanbada Oisanu Kaksing gi miyamna manglomda sangsinduna miyam gi mangjil thaba miyamna phidam nampham oiba lamdam ama Kaksing gi miyamna oibiu haina phungdokhe Proactive oiba positive oiba mirina I want to appeal to you na way contribution to the government akhoi na su government bo sumai na contribute to bige haiba guna na way to bio hai bishai haninge for example protection of the river environment. So river torrents so yen bada yam phajai. It's clean water. Isin so yam phajaba uba. Adu masi gi sino na hojik no gi maintain to bagumna environment so chana protect to bio. Isin so yam sibio. Ai ba sin ko degi epin to ni Ngasi Public Health Engineering Department na sinduna NRDWP SAGY gi makhada Ngairangbamda amasung Konthaujamda hena pakthok chauthokna saba water supply scheme sing Forest and Environment Minister Thongnaujam Seng Kumarna sangaduna miyamda khusinakre Konthaujam Kendragi Kamong Tera urakta pangthokhiba sangabagi thoramda athoiba mithung oikiba Minister Syam Kumarna haikibada Chief Minister N Biren Gilising makhada satliba thasigi horokpadagi project sing ningthina salaiba ngamnanaba makhal kayagi project sing sangari Project sing sangaba asina mari lainaba authority singna problem sing lairambadu kokhanba ngamlagani haike Minister na makha tarduna Village Water and Sanitation Committee da scheme asi mai paknaba puksel sengna thabak tawnaba hairaduna mafam adugi yumthong khudingda water supply connection phanglagani amasung taxu matam chana pigadabani haina phongdokhi NRDWP SAGY gi makhada English singani tararuki January dagi saba haukiba Ngairangbam water supply scheme asi lupa lakh marifumapal lising may fudra mga sang nasabani masina yumthong lising ani samapan mapan Ngairangbam da aduga kumbong da yumthong lising amada ising panghalagani hairi Imphal West District Administration gi jurisdiction manung da laiba Lilong Sajing da saba SDC gi office building asi revenue Kafen PD Minister Karam Syamna athoiba mithung oiduna sangakre Tharamda Secretary Revenue T Ranjit na Tharamapu amasung President amasung Deputy Secretary Revenue Y Rajena Tharamapu Lilong Nagar Panchayat ki Chairperson L Lalmani amasung Imphal West ki ADM ADC KSS Lembana akhanaba mithung sing oikhi Tharamda Wangang laduna Minister Karam Syamna haikibada SDC office
Lilong Sajing asi ing lisingani mga tarukdagi saba hauraga saba loisindabadagi ing lisingani tarani thoida matamdugi revenue minister da loisinbinaba hanjin haiduna laklabasu loisindana lakibadu ngasi mahakna revenue minister oirakpa matam sida loisinduna sangabasida apenba po I haike Minister na makha taraduna Manipur gi miyamna revenue gi matangda complaint kaya ama thangalai complaint sing adu tar batungda sada maifudra hanthan bagi mahangna hotnai hairaduna revenue department ki staff singna lamga mari lainaba thabak singda thamoi sengna kathokpaga loinana thabak taunana basu haike Manipur gi governor Dr Nasma A Heptulana haikre mioi bana hingbada sangba sinjak tagi hauraga kanaba piriba khudimak science ki matengna Puthoraktuna kanaba piba ngaktani wafhamasing asi Ras Bhavan dagi Bigya Ziot Reri ama Manipur University ki professor amasung mahairoi singna saruk yaduna pangthokpagi lamthabagi thoramda Governor Nasma A Heptulana phongdokkibani Governor na makha takibada tungi mirol ki khallaga science tamriba mahairoi sing yokhatpiba sembiba mathau tai haike Handak Prime Minister na Manipur Science Congress ki venue tahalibasi chaba matamni haike Thoramduda Manipur University gi Ojasing State Sigi Mapandagi Lakpa Delegate Sing Amadi Indian Delegate Amadi Foreign Delegate Sing Su Saruk Yake The food we eat, the life we live, the plant and the bounty of the nature we share, it's all got science. And this scientific temper should be there in our students. And this is a very nice way that it's going on. And the students are carrying it forward. The Science Congress has got women scientists, it has got student science, children, and there's no age bar as far as learning and knowledge is concerned. Every day we learn something new. Moregi Konong 5 village ta khul asigi oiba SSA gi senthang makhada sakiba primary school ama ngasi Youth Affairs and Sports Minister Let Pau Haukipna athoiba mitung oiduna sangakre sangabagi thorom aduda DC Technopol KH Ragumani Singna thorom mapu SP Technopol Dr S Ibomcha ADC More and Bangkim ZEO Sandel Navakumarna akhanaba mitung oike DC KH Ragumani na School asida oja phajana thamduna April thadagi function ningthina tawhanduna school asidagi afaba angang puthokpa ngamnaba honasi haike SP Dr S Ibomcha na phungdorakpada lai suning thina hairaba moreda hojik laukhatliba chawkhat thorangi thabakta kanaba yamna phangani kunja singna su school asibu yengsin biduna phagatnaba honasi haike Minister Let Pau Haukipna hai education amadi health kilamdadi rajniti tawbigano school singda oja sing laktrabadi pau haibirao right to education asi primary level asidadi mapung phana phangansi haike sangabagi thoram aduda moregi diai nekholun hauke atai department ki mari leinaba officer sing HTC gi lusing basing konja sing su saruk yake Nakal Amaromda Minister Let Pau Hauke DC SP Yauna More Government Higher Secondary School dasu Satunai School Sigi Pibam Jengsin ke Ngasi More gi tang tramari gi nungtigi phongba pause singda police ki pauda yumpham oiduna phongliba UNLF ki nupi Kader Ningombam Penau Allies Lainau Tombi Sahi Kungamari Apopa and Ranjit Maitai Laiphamna Huidro Mayai Laikai Phare Hairibasi UNLF ki member oidraba misak amani mahak party dai hana yaram labasu masagi heart ki anabana maram oiraga party dagi potha khraba mioi ni party dagi potha khiba mioi ama oibana UNLF MPA gi mioi makhata na oidre maram aduna lainau tabi allies penau UNLF MPA ga mari laina de haina UNLF ki Department of Publicity ki director na thadorok pasirol amana phongdorakle Akang naba pau ama phangbadagi ngarang Technopol da laiba 12 Assam Rifles na Imphal More lambi gi Technopol area da asat awok gari sing sek tawbada yamlabat nisagi polam phaгаtle hairi ngasi nungthil Ragailong da laiba NCB gi office da pawmisinga unaba amada 12 AR Technopol gi commandant Nectar Sanjembam na haiki ngarang mafam adwaida drug ki polam sing puthok pusin tawre haiba akang naba pau ama phangbadagi asat awok sing sek tawbada Tata Sumo TR01U0250 da Paukholen Baite Sai Kunga Mathoi Tuipi Lokchau dagi mioi amana brown sugar amadi WY tablet sing Silong da puna ba honarambani phagalaba brown sugar 2 kg
ama dasmik nipan taruk lumi aduga WY tablet aduna kilogram tara dasmik ani taret masing na lising maifudrani hairiba polam singasi market lupa crore taramathoi dasmik mapan taruki oigani drug amadi paukolen baite asi ngarang numida oram pung taruk lom tabada phakibani haina su 12 AR gi commandant nectar sanjen bamna phongdorake paumisinga unaba aduda narcotic control bureau NCB gi zonal director Rakesh Chandra Suklasu saruk yaduna wafam kaya phongdokhe Works and Traders Association more watamna numit mangani supna sathagadaba Kujailok Turel Amadi, Lailok Turel Kung Sengbagi Tabaki Saruk Ama Oina, Nasinini Suba Numiki Turel Sengba Aduda, More Commandogi, DSP TH Thomas Amadi OC, Peterun Kumar Anil Losingba, Commandogi Tim Nasu, Watam Sengliba Asida, Makoi Yauna Sengbagi Tabak Adusataki, Loinana, Nasiki Turel Sengba Duda, More the Laiba, Ait, MRG, SCMD Paruksu Yauke. Ngarang Nungtil Pung Ohuma Kairam Tarakpada Victory High School Dagi, Mioi Ama, Kinep. Taubaga loinana unafal village ta puraga mangondagi lupa lising maifudra munbikre haibagi victim na pirakpa paugi matung ina SP kaksingi miyeng makhada SP masamak na lusingba tim ahum amadi OC palel gi tim amagagi apunba tim amana mafamduda khudakta sangsinbada auto rickshaw amaga loinana tentha khunjau da leiba en munindro gi masanupa naurem Robin Chandra phaduna wahang pahunbada asengba khangba ngamdabadagi SCPO kaksingna Grace Cottage Academy gi CCTV camera gi recording dagi wari wakhong asengba khangba ngamki amadi Robin Chandra gi mathakta FIR ama lokhat paga loinana senpham adusu kaksing lamkhaida Maruti workshop tawba Moyangthem Santa Khangabo Khulakpam Lekai da Laibagida Taiduna Thamlambadagi Ngarang Phagatpa ngamle haike Socialist Students Union of Manipur SSUM lingkhatkiba sahi ani surukpagi thoronga mari lainana ngasi SSUM na iphamgi member Lukhrabi anida Pisakon ani pikre loinana Jenims blood transfusion da so SSUM gi member singna idan tawkre Thoram siga mari lainana SSUM gi Publicity and Propaganda Secretary Tanoranjana haikibada iphamgi member Lukhabri punamakta Pisakon janthoknaba pandam thamle Feng Kwanda nehat kraba thawai dubudi nathai khaga khogi le horiba imung manung masama susingasi asungmatik phibam chadan lairi Feng Kwanda da ne halibasi sumnagi miu adu khaktanate makhogi imung manung basu pulap pumna tumna nehatpani haina khona lokjabagalona asumlaba yamna phibam chadraba khona ase lairiba miuka asida khona irabot ki wakhlam thajajabai Socialist Union Manipurgi thomisina khona ngasi angamba khudolasi tamjabani makhata nai khona khuna sidangta yaifanaba madi nehapiraba kya sinangta chapchana khona leptuna hena mangjin thaba afaba khuna amadi ingtapa mihani pulita bamamda pukhalaknaba khoi chapchana khona gane haw Social Development Organization SDO Palelgi Working Committee gi warep singi matung ina hauji thau pubadagi matam loiraba extended club singi thawuroi singi thau sinabagi oiba special general body meeting lakliba tang kun gamanga gi nungthil pung ani tabada club asigi sumang ibudo anigi lam thokpam lampak asida pangthok lagani maram aduna club asina konba mafam sing Palen Gram Panchayat ki ward number 5 1/7 1/8 1/9 1/10 amasung 1/11 gi manungda leiba mioi singna laktuna saruk yaranaba SDO Palel gi maikai dagi phongdorle Prime Minister Narendra Modi na cosmologist Stephen Hawking laikidabada awaba phongdokre Hawking gi thauna amasung khonaba kanbagi thawongna malem gi miyamda phidam ama oihanke Professor Stephen Hawking asi saknairaba scientist amasung academician ama oike mahak laikidabasi awabagi masakni haiba wafam sing Prime Minister Modi na phongdokhe Maki wheelchair dagi university angak pasingi maramda thijin kiba amadi malemgi oina saknairaba misak ama oikiba legendary British theoretical physics Stephen Hawking ngasi Cambridge da laiba masagi yumda laikidabane Maki masa sing Lucy Robert amasung teamna makhogi apopa laikidabada thamoi sokna awaba phongdoki haike lising amasamapan humpu humdoida Mr. Hawking motor neuron lainana naki adumoinama Cambridge ta mahi tamthaduna kanna thijinbagi thabakta changsenke mahak Albert Einstein matungda khwaidagi maming satpa theoretical physics ama oirakhe Union Home Minister Rajnath Singh na haikre law enforcement agency da social media na sathiraba singnaba ama
oibagum thokle terrorism financial frauds amasung nupi amadi angangbu opi naibibagi lamsingda yauna sokle haike New Delhi da pangthokpa numit nini gi oiba International Association of Chiefs of Police IACP gi Asia Pacific Regional Conference hawdokpagi thoramda wa ngangbada Home Minister Rajnath na waphamasi phongdokkibani Kunaida kangkhong sairibasing thokhandanaba thabak laukhatpada police amasung miyamna khusamnana minade haiki social media su policing da sathiraba singnaba ama oina lairi maroiba issue ahum law and order cyber crime like fake and imitating accounts financial frauds na chingba amasung terrorism ni lisingani tarahumdoida Uttar Pradesh ki Muzaffarnagar da hingsagi thodok thokkiba matamda anti social elements singna Kangrop Singi Marakta Nuxinadanaba Amadi Aranba Pau Sandoknaba social media bu sizinake Masiga Manana Lisinganitani Toidaso North East Amadi South India daso internet amasung social media gi kuthangda Aranba Pau kaya sandoke haukiba matam singda Kangrop ki irang thohanbada social media na pakthok chawthok hanki police force asi more democratized tawwa mathau tare hainasu Home Minister Rajnath Singhna makhatana phongdokhe Gorakhpur Lok Sabha seat ke bot masing thibada niyom chumna tawkhide haibagi wakat ama Uttar Pradesh ke Samajwadi Party SP gi chief Naresh Utamna election commission da wakat se ama pisinkhre election commission na tubada action lokhat pinaba su chithi adu da panke BJP mirepna mai paknanaba Uttar Pradesh ke chief minister na district administration da akanba pressure pikhe Naresh Utamna makhata na haikibada Bot masing thiba hauropaga police na miyambu chaina kanduna bot masing thifamdagi tanthoke district election officer su oiriba district magistrate na SP gi counting agent singbo counting center dagi lokthokhe official amana phongdoropagi matung ina masing thibagi tara marirak suba round phawbada SP gi mirep Pravin Nisatna magi khwaidagi naknaba lamba BJP gi mirep tagi bot masing lising 35 ama henduna mangjil thake Gorakhpur seat asi Chief Minister Yogi Adityanath na tam mangarak thangna na karaklaba mafam amani State Legislative Council da changlaknaba Adityanath na Gorakhpur seat adu thadokkibani hawjik aroibada maroiba pau amuhana water supply scheme sing sangabagi thoram sing pangthokre tungi mirol gi khallaga science tamniba mahiroi sing yokhat piba sembiba mathau tai haina Governor Dr. Nasma Heptullah na haikre loinana Cosmologist Stephen Hawking laikidabada Prime Minister Narendra Modi na awaba phongdokre ngasigidamakta di image Paodam pijaba loisinjare miyang tabirba punamapu amukka hana khurumjari